ꯑꯩ ꯆꯍꯤ 19 ꯐꯥꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ꯫ ꯑꯩ ꯑꯁꯥꯝꯒꯤ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯁꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯇꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯀ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯟ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯕꯦꯝꯕꯔꯒꯤ ꯊꯥ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯊꯪꯒꯤ ꯊꯥꯗ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯀꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯨꯇꯤꯁꯨ ꯂꯥꯛꯀꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯕꯗ ꯃꯇꯝ ꯑꯗꯨ ꯀꯔꯝꯅ ꯍꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗꯦ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯄꯗ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯞꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯣꯐꯤꯁꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯣꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯌꯨꯝꯗ ꯈꯣꯡꯅ ꯑꯗꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯣꯡꯐꯝ ꯑꯃ ꯁꯝꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯣꯡꯐꯝ ꯑꯗꯨ ꯁꯝꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯝꯗꯨꯅ ꯆꯠꯂꯕꯗꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯌꯨꯝꯗ ꯍꯥꯟꯅ ꯌꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯁꯝꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯆꯠꯂꯝꯃꯤ꯫ ꯇꯧꯕꯕꯨꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯊꯨꯅ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯑꯁꯝꯕ ꯃꯣꯡꯐꯝ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯆꯠꯄꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯉꯁꯤꯗꯤ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯁꯨ ꯅꯠꯇꯦ, ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ? ꯀꯌꯥꯔꯛ ꯌꯥꯝꯅꯁꯨ ꯃꯣꯡꯐꯝ ꯑꯁꯤ ꯁꯝꯗꯨꯅ ꯆꯠꯂꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦꯗꯅ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯕꯦꯝꯕꯔꯒꯤ ꯊꯥꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯪꯕꯗꯒꯤ ꯈꯔ ꯈꯔ ꯅꯤꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯉꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯀꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯣꯡꯐꯝ ꯑꯗꯨꯗ ꯑꯆꯧ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯎꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨꯗ ꯁꯦꯛꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯍꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯁꯦꯛꯄꯤ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯕꯕꯨꯗꯤ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨꯅ ꯄꯥꯏꯕ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯔ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯀꯤꯊꯨꯞ ꯀꯤꯔꯨꯝ ꯇꯧꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩ ꯈꯪꯂꯦꯞ ꯂꯦꯞꯄꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯅꯕꯦꯝꯕꯔꯒꯤ ꯑꯗꯨꯛ ꯏꯪꯊꯔꯕ ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯍꯨꯃꯥꯡ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯅꯤꯡ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯤꯔꯁꯨ ꯀꯤꯅ ꯃꯅꯤꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯎꯁꯥ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯎꯁꯥ ꯑꯗꯨꯗꯒꯤ ꯊꯨꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯀꯤꯕꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯎꯕꯒ ꯑꯩ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯜꯂꯝꯃꯤ ꯑꯃꯗꯤ ꯀꯤꯕ ꯑꯗꯨ ꯈꯔ ꯐꯔꯝꯃꯤ꯫ ꯑꯩꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯒ ꯑꯩꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯊꯥꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯔꯝꯕ ꯁꯣꯐꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯙꯔꯝ ꯂꯥꯎꯅ ꯍꯤꯞꯂꯝꯃꯤ꯫ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯁꯣꯐꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯀꯤꯕꯁꯨ ꯈꯔ ꯐꯔꯝꯃꯤ꯫ ꯑꯩꯅ ꯁꯣꯐꯥ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯏ ꯃꯤꯠ ꯑꯗꯨ ꯇꯥꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯁꯥꯍꯜꯂꯝꯃꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯑꯩꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯩ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯃꯩ ꯑꯗꯨ ꯆꯠꯈꯤꯕꯗꯨꯗ ꯑꯩ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯅ "ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯄꯥꯟꯗꯁꯨ ꯁ꯭ꯇꯔꯤꯠ ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯠꯂꯝꯃꯤ꯫ ꯁ꯭ꯇꯔꯤꯠ ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯃꯨꯠꯈꯤꯕꯗꯨꯗ ꯃꯐꯝ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯏꯪꯕꯗꯨꯗ ꯃꯤꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯂꯝꯃꯤ꯫
ꯑꯩꯅ ꯀꯦꯟꯗꯜ ꯑꯃ ꯆꯨꯈꯠꯂꯝꯃꯤ ꯑꯃꯗꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯗꯨꯗ ꯌꯩꯔꯛꯂꯝꯃꯤ꯫ ꯑꯩ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯝꯗꯣꯏꯅꯣ? ꯑꯩꯅ ꯃꯗꯨ ꯈꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯊꯣꯡ ꯑꯗꯨꯗ ꯌꯩꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒ ꯆꯥꯎꯔꯥꯛꯅ ꯆꯍꯤ 13-14 ꯐꯥꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯕꯦꯝꯕꯔꯒꯤ ꯏꯪꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯄꯥꯔꯕ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯑꯃ ꯂꯤꯠꯇꯨꯅ ꯃꯁꯥ ꯑꯗꯨ ꯅꯤꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯩꯅ, "ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ, ꯑꯩꯒꯤ ꯏꯃꯥ ꯑꯗꯨ ꯊꯤꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯨ ꯃꯐꯝ ꯑꯁꯤꯒꯤ ꯌꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯅꯤ꯫ ꯅꯍꯥꯟꯉꯩꯗꯤ ꯉꯟꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯩ ꯏꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯏꯃꯥ ꯊꯤꯔꯤꯉꯩꯗ ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯗ ꯏꯊꯟꯇ ꯍꯟꯕꯁꯨ ꯀꯤꯖꯩ꯫ ꯃꯩꯁꯨ ꯂꯩꯇꯕꯅꯤꯅ ꯃꯄꯥꯟꯗꯁꯨ ꯌꯥꯝꯅ ꯃꯝꯃꯤ꯫ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯌꯨꯝꯐꯥꯎꯇꯪ ꯊꯤꯟꯕꯤꯔꯝꯃꯣ." ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ, "ꯍꯣꯏ, ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯌꯨꯝꯐꯥꯎꯗꯤ ꯊꯤꯟꯕꯤꯔꯒꯦ, ꯑꯗꯨꯕꯨ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ, ꯆꯥꯛꯁꯦ ꯑꯃꯨꯛꯇꯪ ꯆꯥꯊꯣꯛꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯍꯣꯏ, ꯆꯥꯊꯣꯛꯂꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯗ, "ꯃꯄꯥꯟꯗ ꯌꯥꯝꯅ ꯏꯪꯉꯦ, ꯃꯅꯨꯡꯗ ꯆꯪꯉꯣ꯫ ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯝꯒꯗꯕ ꯃꯥꯟꯗꯦ, ꯅꯪꯁꯨ ꯈꯔ ꯆꯥꯁꯤꯜꯂꯛꯑꯣ꯫ ꯏꯆꯟꯁꯦ ꯉꯁꯤꯗꯤ ꯅꯌꯥꯝꯕꯒ ꯆꯥꯛ ꯆꯥꯃꯤꯟꯅꯧ ꯇꯝꯂ ꯃꯥꯜꯂꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯕ ꯃꯥꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤꯕꯨꯗꯤ ꯃꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯕꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯤꯃꯟꯈꯤꯗꯨꯅ ꯆꯦꯟꯗꯨꯅ ꯂꯥꯛꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯁꯝꯗꯨꯅ ꯆꯠꯄꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯃꯌꯨꯝꯐꯥꯎ ꯊꯤꯟꯗꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯗ, "ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ? ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯕꯩꯕꯨꯗꯤ ꯑꯩꯁꯨ ꯀꯤꯕꯕꯨꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯤꯔꯤꯕꯗꯨ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯅ, "ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯩꯒꯤ ꯃꯤꯡ ꯁꯕꯤꯅꯥ ꯀꯧꯏ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯃꯃꯥꯡꯗ ꯂꯩꯕ ꯃꯁꯖꯤꯗ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯕꯕꯥꯗꯨ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯁꯨꯕ ꯃꯤꯁꯇ꯭ꯔꯤꯅꯤ." ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯎꯄꯥꯝꯕꯤꯗ ꯃꯍꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯁꯕꯤꯅꯥꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯌꯦꯡꯂꯨꯕꯗ ꯁꯕꯤꯅꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯈꯝꯕꯥꯡ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯔꯝꯕ ꯀꯥꯟꯗ ꯅꯥꯟꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯕ ꯉꯝꯍꯧꯗꯦ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯂꯣꯠꯐꯝꯁꯨ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯛ ꯊꯨꯅ ꯀꯗꯥꯏꯗ ꯆꯠꯂꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯑꯩꯒꯤ ꯃꯤꯍꯨꯟ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯁꯒꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯅꯤꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯇꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯖꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯁꯕꯤꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯗꯨ ꯇꯥꯕ ꯎꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯣꯡꯂꯣꯝꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯎꯈꯤꯕꯗꯨ ꯑꯩ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯑꯩ ꯈꯨꯗꯛꯇ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯌꯦꯡꯂꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯋꯥꯟꯊꯗꯨꯅ ꯇꯥꯒꯗꯕꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯑꯩ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯝꯊꯤꯔꯕ ꯈꯨꯅꯣꯛ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄꯒꯨꯝꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯈꯨꯠꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯩ ꯆꯦꯜꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯤꯃꯟꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨ ꯃꯝꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯐꯖꯅ ꯈꯪꯕ ꯑꯩꯅ ꯇꯣꯏꯅ ꯇꯥꯕ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯩ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯩꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯐꯝꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯩꯒꯤ ꯏꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯏꯇꯩꯃꯅ "ꯍꯤꯞꯇꯨꯅ ꯂꯩꯌꯣ, ꯍꯧꯒꯠꯂꯛꯀꯅꯣ, ꯍꯧꯖꯤꯛ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ "ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯥꯛꯂꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯀꯅꯥꯅ ꯀꯧꯔꯛꯏꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯇꯩꯃꯅ "ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯃꯣꯡꯐꯝꯒꯤ ꯒꯦꯠ ꯃꯅꯥꯛꯇꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯣꯡꯐꯝ ꯁꯪꯕ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯛꯄꯅꯤ꯫ ꯆꯥꯛꯇꯣ ꯃꯇꯝ ꯆꯥꯅ ꯆꯥꯔꯝꯃꯣꯏ, ꯑꯗꯨꯅ ꯅꯁꯥꯗꯨ ꯁꯣꯟꯗꯅ ꯋꯥꯟꯊꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯊꯟꯇ ꯂꯩꯕ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏꯒ ꯂꯩꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯟꯙ꯭ꯌꯥꯗ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗꯒꯤ ꯁꯕꯤꯅꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯃꯥꯡꯈꯤꯕꯅꯣ? ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ? ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯐꯪꯂꯝꯂꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯕꯤꯅꯥꯕꯨ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯒ ꯎꯅꯔꯨꯒꯦ ꯍꯥꯏꯖꯤꯜꯂꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯕꯤꯅꯥꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯁꯖꯤꯗ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨ ꯑꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯗꯨꯗ ꯐꯝꯂꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯅ "ꯃꯐꯝ ꯑꯁꯤꯗ ꯁꯕꯤꯅꯥ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯪꯕꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯈꯨꯗꯛꯇ ꯗꯨꯀꯥꯟ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯌꯥꯝꯅ ꯉꯛꯄꯗꯤ ꯑꯩꯅ ꯁꯕꯤꯅꯥꯒꯤ ꯃꯔꯝꯗ ꯍꯪꯉꯨꯕ ꯃꯤ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯣꯡꯐꯝ ꯁꯪꯕ ꯅꯨꯄꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯅ ꯁꯕꯤꯅꯥꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯜꯂꯒ "ꯑꯣꯖꯥ, ꯁꯕꯤꯅꯥꯗꯤ ꯁꯤꯈꯤꯕ ꯅꯨꯃꯤꯠ 15ꯅꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯩꯅ "ꯃꯗꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯉꯔꯥꯡꯇꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯂꯝꯂꯤꯕꯗꯣ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯕꯅꯤ꯫ ꯅꯨꯡꯗꯥꯡ ꯊꯦꯡꯃꯟꯕꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯃꯣꯡꯐꯝ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯗꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯏꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯁꯕꯤꯅꯥꯒꯤ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯁꯟꯙ꯭ꯌꯥ ꯑꯗꯨ ꯌꯥꯝꯅ ꯉꯟꯅ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯁꯕꯤꯅꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯤꯡꯂꯝꯃꯤ꯫ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯁꯕꯤꯅꯥꯅ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯀꯦ ꯇꯧꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯇ꯭ꯔꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯁꯕꯤꯅꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯕꯤꯅꯥ ꯏ ꯈꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯨꯝꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯤ 8 ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯐꯪꯅꯔꯦ꯫ ꯑꯃꯗꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫
ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄꯗꯤ ꯅꯪꯗꯤ ꯀꯔꯝꯅ ꯍꯤꯡꯍꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯌꯨꯝꯗ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯗꯨ ꯁꯝꯗꯨꯅ ꯆꯠꯀꯦ ꯐꯥꯎꯕ ꯈꯟꯈꯤꯗꯦ꯫ ꯑꯩꯕꯨ ꯁꯕꯤꯅꯥꯅ ꯊꯥꯗꯣꯛꯂꯝꯕꯒꯤ ꯃꯔꯝ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯣꯝꯅ ꯀꯔꯤ ꯈꯜꯂꯤ? ꯁꯕꯤꯅꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯕꯒꯤ ꯃꯔꯝ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯒꯣꯛꯐꯝ ꯂꯣꯌꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫